ꯁꯤꯅꯦꯕꯀꯣ ꯑꯩꯅ ꯆꯨꯞꯄꯤꯕ ꯊꯔꯣꯏ ꯁꯤꯡꯁꯤꯀꯣ ꯁꯣꯝꯗ ꯆꯨꯞꯄ ꯌꯥꯗꯕ ꯈꯔ ꯑꯃ ꯌꯥꯎꯔꯦ sida ꯆꯨꯞꯄ ꯈꯔ sida ꯂꯩꯔꯦꯕꯀꯣ ꯆꯨꯞꯄꯗꯨꯅ 와 왜 이렇게 요물을 tꯁꯦꯡꯅ 하시는 것 같아 하와 sida ꯂꯩꯔꯦꯕꯀꯣ ꯃꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯕꯀꯣ ꯉꯁꯤꯒꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔꯛꯑꯦꯕꯀꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯒꯅ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦꯕ ꯃꯩ ꯃꯨꯠꯊꯣꯛꯈꯤꯕꯗꯒꯤ ꯃꯨꯛꯕꯥꯡ ꯅꯝꯒꯦ ꯇꯧꯔꯒ ꯁꯨꯝ ꯉꯥꯏ ꯂꯩꯕꯅꯦ ꯃꯩꯗꯨ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯦꯁꯇ ꯑꯣꯏꯅ ꯀꯥꯈꯠꯂꯛꯑꯒ ꯇꯦꯔꯦꯁꯇ ꯑꯣꯏꯅ ꯅꯝꯃꯒꯦꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯜꯂꯦꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯇꯦꯔꯦꯁꯇ ꯑꯣꯏꯅ ꯅꯝꯃꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦꯀꯣ ꯇꯦꯔꯦꯁꯇꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯕꯀꯣ ꯊꯔꯣꯏ ꯃꯌꯥꯝꯅ ꯆꯥꯕꯤꯔꯛꯎ ꯊꯔꯣꯏ ꯆꯥꯕꯤꯔꯛꯎ ꯍꯥꯏꯗꯨ ꯊꯔꯣꯏ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯨꯗꯤ ꯆꯥꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇꯪ ꯊꯛꯑꯦꯀꯣ ꯑꯩ ꯈꯨꯠ ꯁꯥ ꯍꯥꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩ ꯊꯕꯤ ꯑꯃꯇꯪ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯥꯔꯁ ꯕꯥꯏꯛꯇꯨꯀꯣ ꯐꯥꯔꯁ ꯕꯥꯏꯛꯇꯨ ꯊꯔꯣꯏꯅ ꯑꯣꯏꯔꯅꯦꯕꯀꯣ ꯉꯁꯤꯗꯤꯀꯣ ꯊꯔꯣꯏꯗꯤ ꯆꯥꯎꯕ ꯌꯥꯗꯕꯅꯤꯅ ꯊꯔꯣꯏ ꯑꯃ ꯑꯗꯨꯒ ꯈꯔ ꯈꯔ ꯊꯔꯣꯏ ꯑꯃ ꯆꯨꯞꯄ ꯃꯇꯨꯡꯗ ꯆꯥꯔꯛꯑꯒꯦꯕꯀꯣ sida ꯂꯩꯔꯦꯕꯀꯣ ꯃꯅꯨꯡꯗ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ ꯊꯔꯣꯏ ꯃꯁꯤꯡꯗꯣ ꯀꯌꯥ ꯁꯨꯕꯅꯣꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯒꯦꯕꯀꯣ ꯁ꯭ꯋꯥꯏꯗ ꯊꯝꯃꯒꯦ ꯃꯊꯛꯇ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯃꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯁꯨꯠꯇ ꯍꯥꯎꯔꯦ hauer chụp bè tập rất khó đeo đây mẹ mà đúng thay đổi gì đấy cái gì tôi bắt sâu hung bì vào qua à đúng cái gì ama cái khai lộc ra này vào đôi nó đi ra đấy đôi đi phụ thuộc vào qua à đúng thay đổi sim thùng nó vào nào đó phải xem sang nghe tại đây thì photo hay đi chứ cái nó mà rồi cái sigi thoroi thongda thakpado adu leini lupa yang pi bod mukunda ko nuga samroi mapunda yang bi ba dumaya mayam machan mayam dum le ko da yang kai taw ko adu thoroi na keji da sohum ma taw da sam pasak nam sang ya tare super da ko di yawa
quality super da bide au bi sutta hore ya devo mapanina hayingumba paye ya manidana sidi nuaidre dong dong na hingi ya mapana ko nuaira sit pan sit leba mi yang ra mapana na mai mà thi bông aying ding nuai thi ada ya om đầu rau ha mà thầy anh mới hình làm một đó đúng mà tôi nè đúng mà sạch thì vậy hào á tôi xúc bên ngoài tao em nhau
ꯆꯨꯞꯄ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦꯀꯣ ꯊꯔꯣꯏꯁꯦꯀꯣ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯃꯨꯏꯕ ꯍꯥꯏꯗꯤ ꯊꯔꯣꯏ ꯑꯃꯗ ꯂꯨꯄꯥ ꯑꯅꯤ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯊꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯈꯔꯁꯨ ꯀꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯊꯔꯣꯏꯁꯦ ꯉꯁꯥꯏꯒꯤ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯂꯝꯕꯤꯗ ꯀꯩꯗ ꯈꯔ ꯀꯥꯏꯔꯛꯑꯦꯕꯀꯣ ꯃꯩꯅꯦ ꯀꯥꯏꯕꯁꯤꯡꯁꯤꯗꯤ ꯑꯝꯇ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯑꯅꯝꯕꯅ ꯀꯥꯏꯕꯁꯤꯡꯁꯤꯅꯦꯕ ꯌꯥꯗ꯭ꯔꯤꯁꯤꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝꯃꯦꯍꯦ ꯑꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯑꯉꯥꯡ ꯑꯃꯨꯛ ꯀꯞꯄꯦ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯍꯦ ꯀꯞꯄꯜꯂꯛꯏꯅꯤ ꯁꯤꯁꯦ ꯉꯁꯥꯏꯈꯣꯏ ꯀꯞꯄꯝꯗꯕꯅꯦꯕ ꯗꯣꯁꯥꯅꯤ आवाज कम कर मैम चुप्पे यादव खर यावे नुंगाइते यामना थरोइजे अनम्बना काइबा जानिदा थोंबदसु काइरेबा यादे मोय मैंग दिया खंगदबि येंग लैरे अइ जाय टेरेस्ता मतुंग चाबा यादरे तल्ले नुंगाइते मी मैम येंग लैबदो किलो चिके तो कावरा यादरे कुयाम दो यामनी रे थरोइजे hay những bà muốn phở lắm wow cái sao đấy
ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯧꯕ ꯃꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗꯒꯤ ꯍꯧꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥꯡꯂꯣꯝꯗꯩ ꯁꯨꯝ ꯆꯨꯞꯄꯒ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯅꯤꯡꯂꯣꯝꯗꯩ ꯑꯃꯨꯛ ꯍꯜꯂꯒ ꯆꯨꯞꯄꯒ ꯑꯃꯨꯛ ꯍꯜꯂꯒ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯨꯞꯄꯦꯕ ꯑꯗꯨꯃꯥꯏꯅ ꯆꯨꯞꯄꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯆꯨꯞꯄꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎꯅꯦ ꯀꯔꯝꯕ ꯍꯥꯟꯅ ꯆꯨꯞꯀꯦ ꯍꯥꯏꯕꯗꯣꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯍꯌꯤꯡꯒꯤ ꯄꯥꯏꯌꯦ ꯅꯃꯥꯏ ꯀꯔꯤꯅꯣ ꯆꯨꯞꯇ꯭ꯔꯤꯕ ꯊꯔꯣꯏꯗ ꯑꯣꯏꯅ ꯇꯣꯡꯗꯩ ꯍꯣꯠꯅꯩ ꯍꯥꯏꯕ ꯆꯩꯅꯥ ꯈꯔ ꯄꯤꯅꯤꯗꯣ ꯉꯁꯤ ꯍꯌꯦꯡꯗꯤ ꯆꯩꯅꯥ ꯄꯤꯔꯒꯦꯗꯣ ꯂꯣꯏ ꯆꯥꯖꯗ꯭ꯔꯦ ꯅꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯊꯝꯃꯨꯔꯦꯀꯣ ꯁꯣꯝꯗ ꯁꯤꯅ ꯁꯨꯝ ꯄꯥꯏꯔꯦꯕꯀꯣ ꯃꯍꯤ ꯈꯔꯗꯤ ꯌꯥꯎꯔꯦ ꯃꯍꯤꯗꯤ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯈꯨꯠꯅ ꯁꯨꯝ ꯄꯥꯏꯔꯦ ꯆꯥꯛ ꯌꯥꯎꯗꯦꯕ ꯂꯩꯇ ꯊꯥꯡꯒꯠꯂꯛꯄꯩꯗ ꯑꯝꯇ ꯃꯤꯁ ꯑꯣꯏꯗꯤꯌꯦ ꯃꯍꯤ ꯌꯥꯎꯕꯩꯔ ꯈꯪꯗꯦ ꯆꯥꯎꯋꯦ ꯋꯥ ꯃꯤꯁ ꯑꯣꯏꯗꯦ ꯍꯥꯏꯔꯨꯕꯗꯒꯤ ꯊꯔꯣꯏ ꯃꯤꯁ ꯑꯣꯏꯕ ꯍꯧꯔꯦꯀꯣ ꯍꯌꯤꯡ ꯌꯥꯝ ꯄꯥꯏꯌꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯀꯔꯤ ꯆꯥꯔꯧꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ